Hello guys, welcome back to another vlog. Ado mayam ngasi gi agi video se kari video no ado mayam thumbnail and title lagi su biramani. Ado mayam agi video se kana gumba YouTuber amada base tawdana mabu insult tawbagi natte. Tum ngahak video se mayam nungai thoksi ngahak no thoksi aina entertainment ama oina dum semjabani. Ado mayam video se hajik hojaraga mayam yengbisi. So hello guys, welcome back to my channel. Ado mayam ngasi se ai nan han product ama order tok jakhe ba. Ado doi hajik lae, ado ai hajik unboxing tawraga ai mayam tok charake. Ado mayam se leira. Se mogi phajana jam phajana packing tawre asine ina paidagi mogi paam bai bu. Doi hajik mayam unboxing tawraga. Oh my god! Wow! Mayam siga leijare asini mogi khwaidagi phajabai bu china jam phajana joma pijare rang jom bai mahuta chini moi khwai phabai bu si sini aina order tok jaba se si sini aina order tok कौन है ये लोग कहां से आते हैं asi se akhoi Meitei ronda komla kauri English ta na orange kauri aduga Hindi dana santra kauri ado mayam haji kai khoaga masigi kana ba kari kari no do ai hajar age mayam da mayam ai haji ado asigi kana bible si maku se nangna kai gumba oninga su asimanam se namaga phabane ba aduga maki asigi maprang sina kana bible magi asi maprang sina asi sina kana bible se ai uchara ke mayam da se mayam uchara ke sumaina mayam jetum siga sumaina lengsalaga noigi phi sagai baga le rasu sina adum photpi ba jani Hello guys, welcome back to my YouTube channel. Ado mayam ai hajik tumba hoga chare aduna ai hajik brush taw jawrani brush taw loraga ai chamu thakcharani to mayam jeng bisi. A few moments later. Ado mayam ai hajik brush taw boloi chare ado hajik brush taw lorbania ai hajik chamu thakcharani ado mayam ai hajik cha thakpa su loi chare cha thakpa lorabania ai hajik khong hamani adogi irumuk thokchawrani mayam ai hajik bathroom da changjare ai hajik irumuk thokchajarani adu si loraga mayam video se makha mu hapchajarake mayam yengbisi mayam ai hajik iru thokpa loina mu kajare duna ai hajik samsim taithokjarani ado mayam ai hajik samga se su loina taithok chana loijare ado ai hajik town da thabak khara lai ado ai hajik phiron sejalaga muk town da thabak muk chatlani 5 hours later. ado mayam ai hajik town da chatluna muk hale aduna ai hajik barogi chak muk chajarani mayam ai hajik barogi chak toktana loijare aduna ai hajik chin jimuk taithokhyarani aduga ai phi simuk amuk sumaina muk thamjarani aduga ai hajik ngahak rest muk tawjarani 3 hours later. ado mayam hajik sanda jawre ado ai ngasai litluba furit to ai hongdok chare do ai hajik phi simu ai anada muk jansan jaruani mayam dost se ai hajik anada jansan jare phi se ai hajik sanda gi muk ngahak koiba thokjari 3 hours later. ado mayam ai hajik koi runa hanjale ado chak su loire aduna ai hajik chak muk chajare ai hajik chak tokpa loijare aduna ai smang da muk ngahak ai koi chatli mayam hajik tumbagi matam jawre aduna ai hajik tumjarani monje ras maina chingchallaga swain hipjarani ado mayam ngasigi di video se lo matang siga loisillage aduna ai gi channel sibu mayam subscribe tawbiramu mayam ai hajik tumjare Hello guys, welcome back to my channel.
ado mayam ngasi se aina mayam da kamain tawna phajani ado mayam da I takchage ado mayam kaisum tawbagi mathau tade mayam na tawgada bai babu se si whitening tone amakak mayam na dukan dagi lobiraga mayam na tawgada bai babu si se kamaina taina di mayam da du su dum ucherake se si lobiro mayam lauraga hain taraga mayam hain taraga se loire hajik mayam hajik hajarabani mayam hajik loire Oh my god! ado mayam ai muk smaina phajaninga di mayam smaina tawraga thokpio ado adoidi noi thongan da chatpada noi da jengoi da mi leitrabani so mayam smaina tawraga thokpio phajaninga di so mayam asmaina makhal gi beauty tips sanginga di ai ge channel sibu subscribe to sanbina thambio aduga video se pambira di video sibu like to biramo hello mayam ngasi ai gi YouTube channel siga mayam puna makpu taramna okchari ado aina ngasi tawjadoi se mayam mukbang ni mukbang macha ma tawjage tawri mukbang se kaino haibada asiga momo leijare asiga pudina chutney leijare aduga asiga maga kotlaga chanaba tomato mahi do leijare aduga asiga na green chili kharaga laujare chanaba ado mayam ai hajik chaba hurjarage mayam jengbiu Mắm hôi mắm làm nước cay cho bữa ado mắm momo se mắm makal gi lai jai chicken momo su lai jai veg momo su lai jai fry momo su lai jai do aina ngasi chajari sina veg ni yam hauri mắm veg so su mahi muk khai ra ge mắm A few moments later. Ngasi puksibu kaino ni masi aina ngasai mukbang ne aina tawraga momo chaba duga morok sujaung chasalu baduna soidana oirani jatri Hello everyone, welcome back to my YouTube channel. Ado mayam hakchang se phana leninge haidi mayam aina takpiri smaina mayam tobio ado mayam hakchang se phaninga di ahan bada mayam tawgada bai bu karina bada ahan bada mayam arumba se amna thangat pasangi ado mayam karino thangatoi dei ucherake yo Oh my god! Wow! Aduh mathangda mayam simuk tawbiu ado mayam ngasi gidi asai sigal loisinjarage aduna mayam na asmaina akhoi hakchang sajin sigi makhal gi tip phangadi mayam aigi channel siga laibiu aduna mayam channel sibu subscribe to bina thambiu aduga video sibu like su to biramo aduga share to mayam ngasi gidi video se matang siga loisinjarage ado mayam ai mamang da haija khiba tawna mamang da su haija khare ai ngasi gi video se ai kana gumba desa YouTuber amada based tawna mabu insult tawna ngang banate just for entertainment ki semja bani asi video se aduga mayam da aina haija ning bo amna aina sum yengjabada mayam YouTubers adi achoba khangde macha khangde aduga mi sum negative comments bina bajaw ko do aina hajaning bedi mayam adu to binu kaigino adi YouTuber amana video id shoot to bada sum matam khadam changi adu loiraga video editing mu torakani editing tawraga upload torakani ba duko matam khajama ki matam do changra poni aduga noina asoibam haidi khitang leibagi damakta khitang jarok pada noina mayamna sungang bado adu to binu haidi sum haidi positive response piu aduga kaigoma positive response sum pining dasu haidi mayam negative oiba maki jamna mi gi jamna hurt oiba wado ngang biru no kaigino haidi mayamna asumaina negative comment haidi mi duga to biru haidi mi dunagi maki confidence level do sum down la oirani duna mayam adi sum positive response pi bangam drasu negative su tawbiro no
सिहारगाई मैम मतंग सिगा लोसिंजरागे अदो मैम करिगुंबा आईगी चैनल से सब्सक्राइब तौबीदबा लेरी चैनल सिबु सब्सक्राइब तौबीरामु अदुगा वीडियो से पाम्बीरगना वीडियो सिबु लाइक कमेंट एंड शेयर तौबीरामु